Khongampat awang lekai de laibi Imphal West ke upaध्यक्ष Laishram Bobby Devina honorary doctorate in social work fanglakpada Selin Digital na mayumda chatuna ikai khumnaba ka loinana taramna okre thoram aduga mari leinana Selin Digital gi chairman Fanjaubam Lanajit na Fongdokhibada Selin Digital Award 2022 fanglakrabi Laishram Bobby Devina doctorate asi fanglakpa sinungaiba fawi hotnaba leptrabadi punsida mai pakpa misak ama oiba ngami haibasi amadi nupa nupi gi khenaba laite haibasidi El Bobina takle Chahi tara manga hena lairaba imungda pokpi misak ama oizarabasu miyamgi thaugal leptana tawrakliba asi aikhoi pumnamakna saugatpam thoi haiki Manipur Sumang Lila Kanglup ki maming lairaba Sanalaipak Nachom artist na puthokpa Sumang Lila Panthau Mangol Khengjong Langi yai fathoni thoram ngasi iboyai ma Sumang Lila sanglenda pangthokre Ranjit Ningthaujana iriba Lila asibu lamjing lamtak libana oinam Prafulo Chandrani Lila Kanglup asiki senior actor Sagrakpa Mehmantana hai Lila asida maru oina imung manunggi aing asagi khal ngaktrabadi umang wamang kanba khaktana aing asagi khal ngakpa ngamloi haiba wakhalonda Pauzil piri balilani Kunai asigi chatna lonchan sing asi kaihandana thamlaba matamda Pitribi asi tangdu laitana ingna chikna laiba ngamgani haiki Lila asida saktam langliba singdi Nupagi oinam Prafulo Chandra Sagrakpa Mehmanta NG Mangi Yaima Yumnam Nila Chandra Bobby Ranjan L Dayananda amadi L Somrendroni Nupigi saktamda TS Indrajit Iscom K Malem Nganba amadi L Naresh Kumar ni Prithibi da mangtharaiba posing mayam se punamaksi loina kanse umangju kanse aduga mauja gi saktam ngana ju hona se ada usi akoi mioi be koina tawgada campaign se kaino haita gadi imung manungi lainai relationship se thai nei pai pusin lerma mayam dong tang ngasi pautang hongno no na singalakanda imung manungsi khal kahendana ko inembo ikubo inau nupa inau pin isan nupi ini itai fazana masigi leiteriba akogi thaksi kasi mayam se kahendana akogi yum ama lepna nabagi mong mato ipani puna as nokoi na sinau tonga sana biya de ko nokoi jau khana biya de ko saina biya de ko nungsi sana na ipana leringai di leigadamne ipana leram do matam da si to godne alaman jingna piram baya thang puna makse magi da makta leuriba masa manau si na in bai bisu akogi asoba posak amane masi ngak na satpadagi ne akogi prithibi gi amanga toi lakadoriba khanda lori punamaktai kanba ngamgadoribagi wanto ama lakadoribase haidana paujel piba ngamba handaki panthau mangol khenjong lang ha belina soidaki oine kali Awaba taraba Turkey da Indiana plane marida ton chamaga supna nipan lumba relief material equipment amadi personal sing thakre Paugilukun amagi matung ina plane mari asida yaukhiba singi marakta NDRF ki self-contained search and rescue units ki personal chama yaukhi hairi unit asida detection location access amadi extrication ki top topa khuchukula yaukhi hairi rescue operation chathaphamda mathau tarakpa matamda sizinanaba 30 bedded medical facility su yaukhi masiga loinana x-ray machines ventilators Operation Theatre, Vehicle Ambulance amadi Generator sing yaukhi. Turkey amadi Syria da tamthiraba yuwa habana maram oiraga laikhidaba mi ki masing lising nipanrom sukre mi kanbaki thabak kana chathari. Turkey ki Vice President Fuad Oktena yuwa asina maram oiraga miyoi lising kuntramari chanipan hen asok apan nangkre haina fongdokre. Freezing temperature da survivor amadi victim sing thinana bohotna bada awaba mayok nabana maram oiraga search team amadi international aid sing mafam kayada ki thazinari ningsing bayai haukiba ningthokaba numita magnitude 7.8 ta hakiba yohana masing yamlaba building kaya ningkhaiduna asiana nangba amadi asok apan nangkibani Hauzik faubada Turkey khaktagi oina thawai yaudraba hakchang lising nipan hena lauthokpa ngamkhre mioi lak mari henbana lenga ki refugee laifam natraga hotel da changjafam lauduna lairi Turkey's president Recep Tayyip Erdogan na province tarada emergency lauthokrabani
Manipur Cricket Association की सानरोई वाइखोम गंगा देवी Women's Premier League Auction List ता यावरकपा मणिपुर की अहानबा क्रिकेट सानरोई ओइरी लीग असिदा सरुक यानबगीदमक नुपी सानरोई चामरीगा सुपना मापन खनबदा मणिपुर दगी वाइखोम गंगा देवी यावरखिबनी लीग असि मुंबई दा मार्च की तांग मरी दगी मार्च की तांग कुनगा तरुक फावबा चथगदबनी चोइजाइना तारिबा त्रिपुरा की मणिपुरी सिंगी अपुनबगी सक्तम अमा सागनबगी पांदमदा था असिगी तरादा अगरतलादा मणिपुरी सिंगी अपुनबा मिफम अमा पांगथुकदौरी मिफम अदुदा मणिपुर की चीफ मिनिस्टर नोंथोमा बिरेन सु सरुक यागनी हाइरी वाफम असिंगरा अगरतला रोबिंद्रो सत्ता बार्सिकी भवन दा पांगथोकिबा मणिपुरी कन्वेंशन दा सरुक याखिबा मणिपुर लेंगा की मिनिस्टर सुसिंद्रो ना फोंगथोकिबनी Manipuri Literary and Cultural Forum Tripura Takhel Leima Tengbang Loop Amadi Puthiba Welfare Cultural Society na puna sinura pangthokiba thoromaduda Assam dagi MDC Chairman Mutum Rina Singha Manipur gi ex Minister Lukhoi Manipur Building Construction Board ki Chairman K Sarat na chingba amadi Tengbang Loop ki Secretary Khoisnam Ongbi Birola Puthiba Welfare ki Secretary S Deepak Kumar Singha su wangangki थौरंगा मरी लेना कल्चरल प्रोग्राम पांगथोकी कन्वेंशन अदुदा त्रिपुरा की तोंगान तोंगान डिस्ट्रिक्ट तरुक्तगी मणिपुरी चमगारोम हेना सरुक याखी War on Drug 2.0 की खोंगचंग की सरुक अमा ओइना ngarang chakpi karong police team bu SIKS भक्ता जितना लुचिंगदुना पोपी थाबा मफम सिंग सर्वे तौबा IC village amadi खोंगताल village ता चतखी Additional SP Law and Order Chandel Sankarjit Loitongam gi mityeng makhada changsin khiba khongjang aduda IC village ki church mamangda miyoi ama mananganda asangba machu gi plastic ani da yamlaba potlam sing puduna chatlamba thengnaki wahang paung chathabada miyoi adu ki maming khailam haukip chahi nifu apokpa lamsat laifam akangpopi district manung chana leiba ngamun village dagini khangbangam ki wahang pahong chathariba mafam aduda mi amata leitaba maramna khailam haukipu chakpi karong police station da puraktuna magistrate ki mamangda body search yauna mahakna purakhiba plastic khaw ani adu check tawbada sapon case chani ga humbudra mangada brown sugar oiramgani haina chingnaba potlam yawramki kg ahum hena lumba brown sugar adu malemgi kaithel da lupa koti taruk lomgi oigani khailam haukip tagi lupa lising amaga chatruk tara mobile keypad handset ama high velocity 70mm bore cartridge ama fagatki fagalaba miyoi amadi potlam sing makha taba action lokhanabagi damak mari leinaba police station da khusinakre Haukiba pung kun mari da India da nauna miyoi marfutara taru covid positive oire laina asina maram oiraga miyoi ama laikhidre fagalakpagi chang cha da marfutara nipan ga 10.9 ama oiri apun bu confirm case na koti mari lakh ni futaruk lising marfu humdoi chatru kuntra ga ma pan yaukre active case na lising ama chatre marfu ga manga da henkalakle laina asina maram oiraga laikhidaba mi ki masing lakh manga lising kuntra chatre nifu ga tarukni laina aside ki naba faduna discharge tawkiba mi ki masing na koti mari lakh nifu matoi lising yankai matoi chamaga supna nipani laina aside ki ngak thokna ba vaccine kap thokiba punba mi ki masing na koti chani kun lakh humfu henkre malem gi oina covid lai chana khwaidi ki na sokhalaba leibak sing gi manungda USA na ahanba India na ani shubadam di France na shubada lairi awang nopok state ki oina Assam na ahanba Mizoram na ani shubamadi Manipur na shubada lairi